Channel asina mayambu amukka suhana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Thai na mamangai ngallingi matam amada leibak amada kuring sana kauba ningthau phambal de yamna ngaujaba ningthau amakhak leram makhoi leibak adugi pari puri gi chana kanglon oina ningthau amana chahi kundagi hena ningthau phambal tongba yaramde adubu ningthau kuring sana de ningthau phambal adudagi phamdaba pamlamde matang aduda magi loinabi leimrembi Luching henbi adunadi machana pahal sana khombada phambal sinaba pamle ining thau lei marembi kari haining ining thau da nanai no pina wafam amata na pasikna tamjage khana hai utasi kari haining bana Yolabada ngakpiyo, lalabada kanbiyo. Ining thau, pari puri dagi chatharak liba, sudhang kaidana lakliba, liklam asibu. Lai marembe, koidana, nang na haining liba ado, adum hayo. Aidi adum na koi na sang na ngang buwase. Ining thau, nanay nupi, koidana haizarabada. Ining thau na phambal tong libase chahi kun sujilakadaure adu kaidoraba chahi kun gi matong dadi ining thau phambal ta duna phambal se isana pa ahal sana khombada ai sinaba pami sana kanglon liklang haiba se min siembani Semdok semjin yaba poni adun hanagi chanabi liklam mamata ain illar ai hakak tagide ai hak thak tagide ningthau mana matam khara tagi hoina phambal tongani haiba do hongdok laban ai di aina ngamliba matam phawba phambal tongkini karino ining thau na haibiriba mayam adubo ining thau bu ipa ibu mayam na ngaklam liba liklam asibu thugaini hairiba asibu aide hai khrabadi loireko ining thau pai mapukning do tilang amuktaga yo tharaga khanbiyu do liklam asi hek kaibada matoinara nang ha ning thau ai wagi mayokta arang na hangat jabasai ining thau nanai nupina haizariba ase ining thaugi mayokta lepjaba natradi laibak miyam nawa tumin layo taning de chinphen phaba kanano ning thawai gi wagi mayokta wamana gadaba matik lairabade machin kang sanune chinphen phaba machin nado sunu yangang tairaga lamjauk sorokta chingbada kanana phe lawba ngamnidana ining thaugi pai mapukning hongbiraroi haina leple Are pani, ain hari basi. Lep libasi dagi hong laroi daban. Ining thauna, pahay mapukning na adum na bulep pirabadi. Nanay no piso, sana sanggay do oina, pathazaruragi. Yauro, yare, ay tabak yam nale. Chasare. Asum na lay marembido, mamay layraga, thokirame. Ningthau kuring sanaso magi loina bina hek thokhibaga machin haiphet chinglaga man khallibado aina kari mata khanglam loisini aibu iphamdagi chingtharaga machana pa hal apangba man haibada yadawa adu hoina ningthau hablaga man kusi pangi sineba aina lairiba makaide
ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯈꯟꯗꯦꯅꯦ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯁꯅꯥ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗ ꯉꯥꯎꯈꯤꯗꯅ ꯃꯥꯒꯤ ꯍꯦꯛ ꯂꯣꯏꯅꯕꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃ ꯑꯣꯏꯅ ꯎꯕ ꯉꯝꯂꯛꯇ꯭ꯔꯦ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯎꯔꯛꯂꯕꯅꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯄꯥꯟꯕꯤ ꯅꯍꯥ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯃꯔꯩ ꯀꯣꯟꯇꯛ ꯇꯧꯗꯨꯅ ꯏꯅꯤꯡꯊꯧ ꯑꯥꯏ ꯑꯄꯥꯟꯕꯤ ꯅꯍꯥ ꯅꯪꯗꯤ ꯀꯔꯤꯅꯣ ꯄꯨꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯥꯅꯕ ꯍꯥꯏꯗꯅ ꯅꯅꯥꯏ ꯅꯨꯄꯤꯅ ꯑꯌꯤꯡꯕꯋꯣ ꯍꯩ ꯔꯥꯋꯣ ꯈꯔ ꯄꯨꯖꯔꯛꯄꯅꯤ ꯏꯁ ꯑꯄꯥꯟꯕꯤ ꯅꯍꯥ ꯅꯪ ꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯨꯟꯅ ꯈꯪꯈ꯭ꯔꯕ ꯁꯦ ꯁꯤꯗ ꯐꯝꯂꯂꯣ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯑꯗꯣ ꯈꯔ ꯏꯜꯂꯧꯁꯦ ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯑꯗꯣ ꯍꯧꯖꯤꯛꯇ ꯏꯆꯦꯝꯁꯤꯅ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤ ꯃꯥꯏ ꯋꯥ ꯍꯥꯏꯕꯣ ꯃꯥꯅ ꯑꯩꯁꯦ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤꯗ ꯐꯝꯍꯟꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯖꯥꯠꯅꯤ ꯌꯥꯔꯒꯗꯤ ꯍꯦꯛꯇ ꯆꯤꯡꯊꯔꯒꯦ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯥꯟꯕꯤ ꯅꯍꯥꯗꯨ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯁꯅꯥꯅ ꯐꯝ ꯇꯥꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕ ꯑꯗꯨ ꯄꯥꯟꯕ ꯐꯪꯂꯔꯣꯏ ꯈꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯏꯁ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯀꯩꯗꯧꯕ ꯇꯥꯏ ꯅꯠꯇꯦ ꯏꯅꯤꯡꯊꯧꯁꯨ ꯐꯝ ꯊꯥꯔꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯤꯕꯔꯣ ꯀꯔꯤꯒꯤ ꯐꯝ ꯊꯥꯕꯅꯣ ꯑꯁꯨꯛ ꯄꯥꯝꯖꯅ ꯐꯝꯂꯤꯕ ꯏꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯂꯩꯗꯅ ꯍꯨꯟꯗꯣꯛꯂꯣꯅꯤ ꯑꯩꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯝꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯂꯦꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯐꯝꯐꯝ ꯂꯥꯡ ꯑꯁꯤꯗ ꯀꯨꯝꯊꯕꯤꯕ ꯌꯥꯕ ꯅꯠꯇꯦ ꯐꯝꯐꯝ ꯂꯥꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯏꯅꯤꯡꯊꯧꯅ ꯀꯨꯝꯊꯈꯤꯕꯗ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯄꯥꯏ ꯃꯗꯣ ꯍꯥꯒꯅꯨ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯀꯥꯡꯅ ꯐꯥꯎꯕ ꯅꯠꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯉꯝꯒꯗꯧꯕ ꯅꯠꯇꯦꯗ ꯏꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯅꯥꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯦꯡꯂꯧꯅꯤꯡꯕ ꯐꯥꯎꯕ ꯍꯦꯛ ꯊꯨꯡꯒꯗꯧꯕ ꯃꯥꯜꯂꯤ ꯀꯔꯤꯒꯤ ꯊꯨꯡꯗꯅꯤ ꯅꯪꯒꯤ ꯅꯤꯡꯕꯗ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯀꯔꯤ ꯄꯦꯟꯗꯕ ꯌꯥꯋꯥꯕꯨ ꯂꯩꯔꯕꯒꯦ ꯅꯥꯞꯄ ꯆꯦꯛꯅ ꯇꯝꯃꯨꯅꯦ ꯆꯥꯅ ꯊꯣꯏꯔꯕꯤ ꯏꯁ ꯏꯔꯥꯡꯗꯤꯀꯣ ꯏꯅꯤꯡꯊꯧꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯂꯗꯕꯅꯤ ꯏꯔꯥꯡꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦꯗ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯁꯤꯃ ꯂꯩ ꯍꯦꯛꯇ ꯍꯥꯏ ꯅꯪꯅ ꯁꯤꯃ ꯍꯦꯛꯇ ꯍꯥꯏꯕꯗ ꯑꯩꯅ ꯅꯪꯒꯤꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯗꯕ ꯀꯔꯝꯕ ꯀꯥꯟꯗꯕꯨ ꯌꯥꯎꯕꯨ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯨꯠꯇꯪ ꯊꯤꯟꯕꯗ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤꯗ ꯑꯗꯨꯅꯤ ꯑꯁꯤꯗꯕꯨ ꯅꯪꯕꯨ ꯑꯃꯨꯛ ꯅꯅꯤꯡ ꯊꯨꯡꯍꯟꯗꯦ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯔꯣ ꯑꯗꯨꯒꯤ ꯅꯠꯆꯗꯦꯗ ꯍꯦꯛ ꯍꯥꯏꯕ ꯉꯝꯖꯗ ꯇꯧꯕꯅꯤꯗ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯄꯣꯛꯂꯤꯕꯔꯣ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯣꯏꯅꯦ ꯍꯥꯏꯔꯣꯅꯦ ꯂꯩꯕꯥꯛꯁꯤꯒꯤ ꯂꯩꯃꯔꯦꯟꯕꯤ ꯃꯤꯡꯊꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯍꯟꯕꯤꯔꯣ ꯅꯪꯕꯨ ꯂꯩ ꯃꯔꯦꯝꯕꯤ ꯑꯣꯏꯅꯤꯡꯕ꯭ꯔꯥꯅꯦ ꯑꯣꯏꯅꯤꯡꯉꯦ ꯅꯪꯅ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯀꯣꯛ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩ ꯅꯤꯡꯊꯧꯅꯤ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯍꯨꯀꯨꯝꯅ ꯀꯅꯥꯃꯇ ꯍꯤꯛꯇꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯏꯅꯤꯡꯊꯧꯗꯅꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯁꯤ ꯑꯩꯁꯦ ꯍꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏ ꯂꯩ ꯃꯔꯦꯝꯕꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯈꯨꯠ ꯃꯁꯥ ꯊꯦꯛꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯊꯣꯉꯥꯛꯄ ꯑꯗꯨꯕꯨ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯍꯧꯖꯤꯛꯃꯛ ꯐꯝꯅꯥꯏꯕ ꯅꯣꯡꯊꯣꯜꯗꯣ ꯑꯩꯒꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯨꯁꯨ ꯑꯍꯣꯏ ꯂꯩ ꯃꯔꯦꯝꯕꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯏꯅꯤꯡꯊꯧꯁꯤ ꯐꯝꯕꯥꯜꯗ ꯉꯥꯎꯈꯤꯗꯨꯅ ꯃꯇꯨ ꯃꯆꯥ ꯑꯃꯠꯇ
ꯅꯨꯡꯁꯤꯕ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯉꯥꯛꯄ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯗꯨꯒ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯅꯥꯏꯕ ꯍꯥꯏꯕꯗꯨ ꯄꯨꯖꯔꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩꯕꯨ ꯐꯝꯅꯥꯏꯕ, ꯍꯦꯛꯇ ꯆꯪꯉꯛꯎ꯫ ꯑꯍꯣꯏ ꯂꯩꯃꯔꯦꯝꯕꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯀꯣꯏꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯨꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯅꯣꯡꯊꯣꯟ ꯄꯥꯈꯠꯅ ꯏꯆꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯑꯗꯨꯗ ꯐꯝꯃꯨ, ꯑꯗꯨꯒ ꯇꯞꯅ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯋꯥ ꯇꯥꯅꯗꯕ ꯌꯥꯗꯕ ꯈꯔ ꯂꯩꯔꯦ꯫ ꯑꯍꯣꯏ, ꯑꯗꯨꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯕ? ꯏꯕꯨꯡꯉꯣ, ꯅꯕꯥꯏ ꯅꯤꯡꯊꯧ ꯑꯁꯦ ꯐꯝꯕꯥꯜꯗ ꯉꯥꯎꯈꯤꯗꯨꯅ ꯃꯇꯨ ꯃꯆꯥꯒ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯈꯪꯈꯤꯗ꯭ꯔꯦꯅꯦ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯒꯦ? ꯉꯁꯤꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯐꯝꯕꯥꯜ ꯇꯣꯡꯂꯛꯂꯤꯕ ꯑꯁꯤ ꯆꯍꯤ 10 ꯐꯥꯔꯛꯀꯗꯧꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯍꯧꯅ ꯂꯤꯛꯂꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕ ꯐꯝꯕꯥꯜ ꯇꯣꯡꯕ ꯂꯣꯏꯕꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯂꯨꯕꯅꯤ꯫ ꯑꯁ, ꯏꯕꯥꯏꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯏꯕꯥꯏꯅꯕꯨ ꯀꯔꯤ ꯈꯨꯝꯂꯛꯀꯦꯅꯦ? ꯐꯝꯕꯥꯜꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯁꯦꯝꯕ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝꯗꯗꯤ ꯃꯥꯅ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯝꯕꯥꯜ ꯇꯣꯡꯒꯅꯤ ꯑꯁꯤꯅꯤ꯫ ꯏꯁ, ꯋꯥꯁꯤꯗꯤ ꯂꯨꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯂꯨꯕ ꯍꯥꯏꯕꯨ ꯃꯅꯥꯛꯇ ꯑꯄꯥꯟꯕꯤ ꯅꯍꯥ ꯑꯃꯒ ꯊꯝꯖꯤꯜꯂꯤꯗꯣ꯫ ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯂꯞ ꯍꯥꯠꯅꯕ ꯂꯧ ꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯄꯥꯈꯠꯄ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯅꯧꯄꯥ ꯀꯧꯕꯤꯔꯤꯕꯕꯨ ꯏꯆꯦꯒ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯂꯥꯂꯣꯡ ꯁꯤꯜꯂꯛꯀꯗꯕꯅꯣ ꯈꯪꯗꯕꯅꯤꯅ ꯍꯥꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯦ, ꯅꯧꯄꯥꯒꯤꯗꯤ ꯏꯆꯦꯅ ꯁꯤꯃ ꯐꯩ ꯈꯟꯅ ꯇꯧꯕ ꯑꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯗꯕꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯤꯗ ꯆꯤꯁꯤꯜꯂꯛꯄꯗ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯍꯛ ꯑꯣꯏꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯨꯅ ꯅꯪꯁꯨ ꯉꯥꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯌꯨ꯫ ꯅꯕꯥꯏꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯐꯝꯕꯥꯜꯗ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ꯫ ꯃꯇꯨ ꯃꯆꯥ ꯂꯩꯄꯥꯛ ꯃꯌꯥꯝꯒꯤ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯏꯆꯦ꯫ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯊꯔꯒ ꯃꯤꯅ ꯑꯃꯨꯛ ꯄꯥꯎ ꯇꯝꯈ꯭ꯔꯒ ꯁꯔꯧ ꯁꯤꯟꯈ꯭ꯔꯦꯗꯅ ꯃꯤꯍꯨ ꯆꯪꯂꯛꯄ ꯇꯥꯔꯦ꯫ ꯐꯔꯦ, ꯑꯗꯣ ꯅꯪꯅꯁꯨ ꯅꯃꯥꯛ ꯑꯅꯤꯗꯣ ꯈꯔ ꯀꯨꯞꯅꯗꯤ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯩꯅꯗꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯄꯗ ꯌꯦꯡꯁꯤꯟꯅꯕ ꯌꯥꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯑꯃꯠꯇ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯨ꯫ ꯑꯍꯣꯏ ꯏꯆꯦ꯫ ꯁꯣꯝꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯈꯣꯝꯕꯒ ꯁꯅꯧ ꯇꯣꯏꯟꯒꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯂꯣꯌꯥ ꯂꯝꯗ ꯂꯝꯍꯥꯡ ꯑꯃꯗ ꯅꯍꯥ ꯈꯔꯒ ꯂꯣꯏꯅꯅ ꯈꯣꯡ ꯀꯥꯡꯖꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯧꯇꯣꯟ, ꯁꯣꯝꯗ ꯍꯟꯕꯤꯔꯣ ꯀꯥꯡꯗ꯭ꯔꯨꯝꯗꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯈꯣꯝꯕ, ꯑꯁꯣꯝꯗ ꯀꯥꯡꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯁꯣꯝꯗ꯫ ꯍꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯈꯣꯡ ꯀꯥꯡꯖꯩ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯐꯝꯅꯥꯏꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏ, ꯅꯍꯥꯁꯥ, ꯑꯃꯨꯛꯇ ꯂꯦꯞꯈꯣ ꯅꯈꯣꯏ꯫ ꯀꯩꯗꯧꯔꯦ ꯐꯝꯅꯥꯏꯕ? ꯃꯆꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯊꯨꯅꯃꯛ ꯈꯣꯡꯗꯣꯏ ꯏꯍꯨꯟ ꯇꯝꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯅꯄꯨꯕꯨ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯖꯔꯣꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯗ ꯇꯝꯕꯤꯌꯨ꯫ ꯐꯝꯅꯥꯏꯕ, ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ꯫ ꯏꯅꯥꯎꯇꯣꯟ, ꯏꯄꯨꯗ ꯑꯗꯨꯝꯅ ꯊꯛꯁꯤꯒ ꯁꯤꯅꯥꯏꯗꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯒꯅꯨꯅꯦ꯫ ꯏꯄꯨꯗ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕꯒꯤꯗꯤ ꯅꯁꯨꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗꯗꯤ ꯈꯛ ꯍꯜꯂꯛꯄ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ꯫ ꯏꯁꯨ ꯑꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯅꯥꯏ ꯅꯄꯨꯒꯤꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯅꯤ? ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯐꯔꯦ,
Nanay na puso kong nengzakrak ko adudi. Pagani po. Inaukton, ay di hantak ipaibungo na kauwa tarak iba sida halaw mo na pagaray na kallimin. Yambong. Yambong su ipaibungo ning tawagom na pambal tong ng pambal da ngawa pamlaglabra. Adugi natida. Imaibi mo do, kunong na matum talay ba do, ipaibungo hoy na kari-kari torom na dida na pakat libanin. Yambong. Adu idi kari su torom loida. Ipaibungo na pana oidu na su imaibi madadi mahak na yagta sok pangamgadaba sunate. Nang na di adum na lain hairiba. Adubu ipaibungo ning toksi hana oidre. Pambala ngawkiba na imadi hairon. Aikhoy pawa machani haina nungsiba khajik pawa poktrabani. Mana aikhoybu ngasi mi tharakla kauriba asisu aikhoybu nungsibagidi khak oiram loidoribani. Achumbane Yambong. Madumadi oithoktrabani. Pambala mi yeng changlakadra haiduna pakatna aikhoybu yengsinnaba tharakliba soidana oiramgani. Adubu ni naukton wafam mado isil inaw khak leiba nattana atopa mida khak haibi adiko. Ahoy Yambong. Nanawsu khangje. Masaibungo anibu watanaba loidribo. Loirabadi somda kangjay sanaba somdo ina mayo sila sidana. Hoi, lae. Lo ina. Kangjay wini dum sanarusi. Ahoy Yambong. Mathangi numitki ayuktani. Ayuk angan ba adada apan binahado pingna. Bakhat poy kaiboy ningthaugi sangay tamna thongak paduna khambaga tada. Ining thau na tawbiriba asibu kari. Hai, apan binaha. Ay na kaidahuragin. Atuk bakhat na lakliba adabo. Ining thau na tawbiriba asibu kari. Hey ma. Ay na nangi kari pihan na bataw kragin. Kap laog na tawdraba so. Kok mayek siyang na haiba yada bro. Ining thau na mazaibungo anibu kunungda kausili harib asibu nate. Ining thau bu pamdaba pamde hairaga pamdabirage khanbirabra. Ise, kanana nangonda ay pamdani hairagin. Aduga karigi mazaibungo ani kausili ba. Adugi oire budi se ay wa haigis. Haibiranu amata. Aibu na apang binikhan asum temsin naraga nakoy masil amata oinaba tawriba natro. Ise. Karayadagi lamsilaga kalamliba wakal mayamno. Ay na matsil manaw anibo koksiliba adudi atay natin. Ay na moibo asum mintoklaga tamlabadi laybak miyam na so. Ay na moibo nung sidaba nangonda na hena lum na lawba man kidawriba nina. Adugi sumatakta Ada makoy na kari lalong law silib no haibaso kang manate. Masida layraga kup na siya na ba na pay kan bagini nang ba? Madumadi nanay nupi na di kanbu kaludre. Maram sada na ay nagkaman batara mali. Ado makoy bu lao haiba yabu yabra niya. Yadre. Ado di kamdaw bataba. Handak kiya sidi. Makoy litpam leitrabani. Maning sumamang suni ay na lang taglibasi. Lagle, makoy na kongtang ama hek engine na tanglakpada adum loisiladawan. Aduga kayo mala oya adrabaso laybak ning tawgi yatang hikto ay na chayrak piradaban. Is, ining tawgi kok sidiba ko. Ay ko'y nagalamba pangjaba na tiyadida. Ado, aigidi kayimta khangde. Makoy ining thau na phamdaba yade. Manay nupi bu na lay marienbi ohenbiyo haiba asitani. Tenglaw ning ba soy na tungan ganida. Pai mado hagano tapto. Soy na nanggi apa mo kuding ay napangan gan. Ining thau na bu adum na yawa arepa chinghoy birabada. Nanay nupi gi pai manungse unbi pukning laytasari. Laytaro. Nang na layta na layraga ay pai manung siso ingliban. Ado ay darbar kag sebari singda ay pizol sem saro hayo.
ꯍꯣꯏ ꯍꯥꯏꯖꯒꯦ. ꯀꯔꯤ ꯍꯥꯏꯕ? ꯏꯅꯤꯡꯊꯧꯅ ꯏꯆꯥ ꯑꯅꯤꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯕ? ꯑꯁꯦꯡꯕꯅꯤ ꯂꯩꯃꯔꯦꯝꯕꯤ. ꯉꯁꯥꯏ ꯑꯄꯥꯟꯕꯤ ꯅꯍꯥꯒ ꯏꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯩꯅ ꯂꯣꯏꯅ ꯇꯥꯖꯍꯧꯕꯅꯤ. ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯋꯥꯏ ꯊꯥꯗꯧꯔꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯗꯨꯅ ꯀꯟꯕꯤꯈ꯭ꯔꯒ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥꯃꯛꯄꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯂꯕ. ꯐꯩ, ꯈꯪꯒꯅꯤ. ꯑꯩꯁꯨ ꯂꯩꯃꯔꯦꯝꯕꯤꯅꯤꯗꯅ, ꯑꯩꯅ ꯉꯝꯕꯁꯨ ꯎꯠꯄ ꯇꯥꯔꯦꯗꯅ. ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤ, ꯅꯅꯥꯏ ꯑꯩꯕꯨ ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ. ꯐꯒꯅꯤ. ꯑꯩ ꯁꯨꯝ ꯂꯩꯊꯣꯛꯄꯅ ꯀꯥꯟꯅꯔꯣꯏ. ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ. 이닝타오, Kahidawri mo. 이닝타오. 레이마레미네 이닝타오가 아목다 우나자게 하이리. Ay, kona laoyo. Ay, hujikti darbar kagadore. 아호이 이닝타오, 하이자라게. 레이마레미, 이닝ꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯏ? 레이마레미. 이닝타오는 꼬나 락비로. 하우직티 마학 दरबार कागदौरे हाइदुना. ꯍꯟꯗꯣ, ꯑꯩꯒꯤ ꯂꯝꯕꯤ ꯊꯤꯡꯒꯅꯨ. ꯗꯔꯕꯥꯔꯒ ꯑꯔꯥꯏꯕꯅꯤ. 레이마레미, 이닝타오나. ꯍꯟꯗꯣ ꯍꯥꯏꯗꯤ ꯍꯟꯗꯣ. ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤꯅꯤ, ꯂꯩꯃꯔꯦꯝꯕꯤ. ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯂꯤꯕꯅꯣ? Wadu tabada kiraduna thongakpa adu nakal amada thaidokhiram. Laimarembi su sauna manung aduda changkhiram. Darbar kanaba loisilama ningthausu Laimarembina nampuda changlakpa adu ubada sauna. Aina kona lao haimaktada kaigino nampuda changlaklibade. 이닝ꯊꯧ, 와세 ꯐꯖꯅ ꯍꯥꯏꯅꯕ ꯄꯥꯝꯕꯅꯤ. ꯑꯗꯨꯕꯨ 이닝ꯊꯧꯅ Aina kaidawraba. Ha, aina kaidawrageba. ꯀꯔꯤꯒꯤꯅꯣ 이닝ꯊꯧꯅ ꯅꯆꯥ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯕꯨ? ꯀꯔꯝꯕ ꯃꯄꯥ ꯑꯃꯅ ꯃꯆꯥꯁꯤꯡꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯅꯣꯕ? Kari haiba. Karamma matamda aina makhoida akhaba mityengna yengma yaukhrabage. Ha. Moina tabo aibu apok mapani haina khanma ngamdaba natro. ꯑꯗꯨꯅꯔꯥ ꯏꯆꯥ ꯑꯅꯤꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯣ? Kari chaira. Karaidagi tarakliba pauno. ꯇꯥꯟꯖꯥ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯑꯁꯨꯝ ꯑꯣꯏꯗꯕ ꯉꯥꯡꯕꯤꯈꯤꯒꯗꯧꯔꯤ. 이닝ꯊꯧꯅ ꯅꯆꯤꯟꯗꯨꯃꯛꯅ ꯅꯆꯥ ꯑꯅꯤꯕꯨ ꯆꯩꯔꯥꯛ ꯄꯤꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯅꯦ. Madudi makhoi anina kunungda halau yadabage laibak miyanggi mamangda chairak pidaba yadabage pigi tawbani. ꯑꯣꯏꯗꯕꯗꯨ ꯉꯥꯡꯕꯤꯔꯅꯨ 이닝ꯊꯧ. 이닝ꯊꯧꯅ ꯅꯆꯥ ꯑꯅꯤꯅ 이닝ꯊꯧꯒꯤ ꯐꯝꯕꯥꯜꯗ ꯈꯣꯡꯂꯧ ꯄꯥꯂꯧ ꯑꯣꯏꯔꯛꯀꯅꯤ ꯈꯟꯅ ꯏꯆꯥ ꯑꯅꯤꯕꯨ ꯑꯋꯥꯕ ꯅꯪꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯅꯍꯥꯟ ꯃꯈꯩꯗꯤ 이닝ꯊꯧꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩ ꯇꯨꯃꯤꯟꯅ ꯈꯪꯗ ꯎꯗ ꯁꯥꯗꯨꯅ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯒꯤ ꯀꯥꯗ ꯁꯣꯛꯂꯛꯂꯕꯗꯤ ꯂꯦꯝꯅ ꯈꯛ ꯂꯩꯗꯧꯕ ꯅꯠꯇꯦ. Oh, nangisi aibu hatki haibro. Ha, hatki haibro aibu. ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯍꯜꯂꯛꯄꯁꯨ ꯌꯥꯏ. Kari, aibu hatki taurangba. Asi hairaga nakal laiba khutsu thang aduna magi loinabigi mabukta hektamak paureng lengkhiram. Aduna tawrakpa aduda upai leita Laimarembi do yamna wana. 이닝ꯊꯧꯅ Wadu haiba loiba nangdi. Amukka satlaga khangthin thinjanba aduda Laimarembi do I othoraklaga Laimaida adumak haithakhiram. Ningthau koirengsana kaisu thoina khanjinda maning lomda onthoklaga. Nakhoi kanale asiba asi thangdokhola. Angam mathau mayam adudaso ngasi darbar lepkani. Somdo oina lao haiko. Phagani ningthau. Asomdana mamagi mapamda laiba majaibungo sanok tonado chahigi haunabi
ꯅꯤꯡꯊꯝ ꯀꯥꯂꯦꯟ ꯂꯪꯗꯥꯏ ꯈꯨꯗꯤꯡꯗ ꯑꯔꯨꯝ ꯂꯩꯍꯧꯗ ꯃꯁꯥ ꯄꯨꯝꯕ ꯆꯤꯡꯁꯤꯜꯂꯒ ꯅꯤꯛꯄꯤꯗꯨ ꯍꯧꯔꯛꯂꯝꯃꯤ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯃꯥ ꯃꯥꯃꯥ ꯍꯥꯏ ꯈꯣꯝꯕ ꯀꯩꯗꯧꯔꯒꯦꯅꯤ ꯅꯪꯕꯣ ꯃꯥꯃꯥ ꯑꯌꯨꯛꯇ ꯑꯩꯈꯣꯏ ꯁꯅꯣꯛꯇꯣꯟꯗꯣ ꯍꯧꯒꯠꯂꯛꯇꯦꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯨꯕꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯔꯨꯝ ꯂꯩꯍꯧ ꯅꯤꯛꯄꯤꯗꯣ ꯍꯧꯔꯦ ꯃꯥꯃꯥ 이씨, 어두기 오래디 마사도 피에마 떠오르가 납토우다나. ꯍꯣꯏ ꯑꯗꯨꯗ ꯃꯥꯃꯥ 하이마, 어두어다 하이나 하이리보, 까리 하이닝리기 낭보. ꯃꯥꯃꯥ ꯃꯥꯏꯕ ꯑꯃꯇꯪꯒ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯁꯤꯗꯗꯤ ꯃꯥꯏꯕ ꯑꯍꯩꯕꯗꯤ ꯊꯣꯏꯅ ꯂꯩꯇꯕꯅꯤꯅꯦ. ꯐꯔꯦ, ꯃꯥꯃꯅ ꯍꯥꯏꯐꯦꯠꯇꯪ ꯆꯠꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯍꯪꯂꯨꯈꯤꯒꯦ. ꯅꯪꯒ ꯅꯅꯦꯒ ꯇꯥꯟꯅꯔꯝꯃꯨꯀꯣ. ꯍꯣꯏ ꯍꯣꯏ ꯃꯥꯃꯥ ꯈꯤꯇꯪ ꯊꯨꯅ ꯀꯧꯕꯤꯔꯣ ꯅꯣꯡꯊꯣꯟ ꯑꯗꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯏꯕ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯕꯥꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯄꯥꯎꯃꯤ ꯑꯃꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯐꯠ ꯊꯣꯛꯂꯛꯂꯒ ꯑꯩ ꯄꯥꯎꯔꯨꯕ ꯑꯃ ꯂꯩꯔꯦ ꯀꯔꯤ ꯄꯥꯎꯅꯣ? ꯍꯥꯏ ꯑꯔꯥꯏꯕ ꯄꯥꯎꯒ ꯅꯠꯇꯦ ꯂꯩꯃꯔꯦꯝꯕꯤꯅ ꯅꯤꯡꯊꯧ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗꯒꯤ ꯏꯅꯤꯡꯊꯧꯅ ꯈꯪꯂꯛꯇꯨꯅ ꯂꯩꯃꯔꯦꯝꯕꯤꯗꯣ ꯍꯥꯠꯈ꯭ꯔꯦ 그래, ꯑꯩꯒꯤ ꯏꯆꯦꯕꯣ. ꯅꯣꯡꯊꯣꯟ ꯃꯆꯦ ꯀꯧꯕꯅꯤꯅ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯆꯦ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯒ ꯅꯤꯡꯊꯧꯒ ꯂꯣꯟꯅ ꯃꯤꯆꯪ ꯁꯦꯝꯈꯤꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯄꯥꯎꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯒꯅꯦ ꯏꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯕ ꯄꯣꯔꯝꯗꯤ ꯅꯪꯒꯤ ꯅꯊꯧꯅꯤ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯂꯒꯦ. 이닝통로 수현 베야로이 핵 수아이보다 너희 이몽 엄마따 리엠나 타로이 하락바니까 ꯍꯣꯏ, ꯑꯩ ꯁꯣꯏꯍꯟꯖꯔꯣꯏ. ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯊꯣꯟ ꯑꯗꯨ ꯄꯥꯈꯠꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯅꯥꯈꯣꯝꯕ ꯑꯗꯨ ꯄꯥꯈꯠꯅ ꯃꯅꯥꯎꯕꯨ ꯐꯤ ꯑꯃꯅ ꯃꯁꯥ ꯃꯎ ꯄꯨꯝꯕ ꯑꯗꯨ ꯅꯞꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯥꯃꯅ ꯈꯣꯡ ꯑꯗꯣꯝꯗ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯒ ꯃꯥꯃꯥ ꯅꯠꯇꯦ ꯃꯥꯏꯕꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯣ 이붕어, 마이브가 라이래. 아이나 따라드리고 버시보. 마마 시담다 파무시 아두가 바우더는 티즈는 아무것도 땀 나 코에기나 남아. 나 코에기나 남아 이베마. 아두가 아이기나 이시에다. 라이트레 하이리네. 까리 이마보 까이노 하이시보 까람나나 마마 이마보 마사 이깔깔하오보니다 까람나 이나옥도니 비범마 씨가 마마 이나옥도는 시카레인 침비라모 아이 꼬농마이케 나이코 이붕어, 나 꼬농도 zet봐야 돼. 답터. 까리노 마마는 하이바드보 이마레 이따가 마짜이는 까람나 마마나 하이리바세. 나 아무것도 따오네. 나마 이베마. 아이긴 이시에도 숨는 나를 얘기가 레이다가 낙대니 낭바. 나 바봉기 마욕다 이랑하위. 나 바봉부 하나나보 호나이 하이버기 말알더니 나만을 레이지 마세. 마두기 파트라바닝 타오든 하이젠바네 이마나보 아두고 따오가다 바나테 마마 아이 혹시 먹고 놈쳤게 이막 줘봐. 낭 마마나 하이리바세. 아무것도 따고 가이다 오바겐. 하우지 나학나 꼬농데 핵장 러라바디 나 바봉나 낭부수 소이드나 핫카가네. 헤이 마두기 샤록 나학네 마판마 시부 타독투나 사파가다바 마판마 마들라이크로 마마나 하이리바세 따오라. 까리노 마마 아이는 롯카가 사나옥도나 깜다오바 헤이 낭 마마 라이리바시레 마하키디 까리마타 칼르라노 낭 마마나 파네바 뿜나목 실라게 나학 마팜 샤바마다 마탐 칼로 올라가 라이크로 호이 마마 아두디
Namak ꯆꯠꯈ꯭ꯔꯒꯦ ꯃꯥꯃ. Namak ꯑꯇꯣꯝꯕꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯃꯥꯃ. ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ. ꯃꯥꯃꯅꯦ, ꯅꯪꯅ ꯄꯨꯅꯅꯕ ꯑꯆꯥ ꯑꯊꯛ ꯁꯦꯜꯅ ꯆꯤꯡꯕ ꯈꯔ ꯌꯣꯝꯁꯤꯜꯂꯨꯈꯤꯒꯦ. ꯅꯪꯁꯨ ꯅꯪꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯅꯥꯐꯤ ꯅꯔꯣꯜ ꯈꯔ ꯂꯧꯊꯣꯛꯂꯨ ꯂꯥꯎ. ꯍꯣꯏ ꯃꯥꯃ. ꯀꯣꯅꯨꯡꯒꯤ ꯑꯅꯛꯄ ꯑꯀꯣꯏꯕꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯗꯨꯗꯅꯤ. ꯂꯩꯃꯔꯦꯝꯕꯤꯗꯨ ꯅꯤꯡꯊꯧ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯑꯃꯗ ꯁꯤꯕꯅꯤ ꯍꯥꯏꯖꯟꯕꯗꯒꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯥꯟꯅ ꯅꯤꯡꯐꯨꯡ ꯉꯥꯡꯅꯔꯝꯃꯤ. ꯃꯔꯛꯇꯨꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯅꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯂꯨꯆꯤꯡꯕꯤ ꯑꯗꯨ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯍꯥꯠꯈ꯭ꯔꯕ ꯃꯥꯜꯂꯤꯅꯤ. ꯑꯗꯨꯝꯅ ꯇꯥꯏ. ꯑꯗꯣ ꯃꯃꯥ ꯂꯩꯇꯕꯒꯤ ꯊꯧꯔꯝꯗꯣ ꯃꯆꯥ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯥꯜꯂꯤꯅꯦ. ꯀꯗꯥꯏꯗꯒꯤ ꯌꯥꯎꯒꯗꯧꯔꯤꯕꯅꯣ? ꯃꯋꯥ ꯍꯥꯠꯀꯗꯕꯒꯤ ꯊꯧꯔꯥꯡꯂꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅꯕꯨ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯒꯦ? ꯑꯗꯣ ꯃꯤꯅ ꯁꯨꯝ ꯉꯥꯡꯅꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯣ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯀꯨꯏꯔꯕ ꯃꯥꯜꯂꯤꯗ. ꯍꯣꯅꯦ, ꯑꯗꯨꯁꯨ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤ ꯋꯥ ꯂꯧꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯗ ꯈꯨꯠ ꯊꯥꯕꯗꯒꯤꯅꯤ ꯍꯥꯏꯕꯅꯤ. ꯏꯅꯤꯡꯊꯧꯗꯤ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯆꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯀꯣꯛꯁꯤꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯆꯥ ꯑꯅꯤꯗꯨꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯤꯕꯅꯤ. ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤꯗ. ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯒꯅ ꯃꯣꯏꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯇꯥꯅꯅꯕ ꯁꯤꯟꯕꯒꯤ ꯋꯥꯅꯤꯗ. ꯈꯪꯗ꯭ꯔꯦ ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ. ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯏꯅꯤꯡꯊꯧꯁꯨ ꯊꯣꯏꯅ ꯐꯕ ꯑꯣꯏꯗꯦ ꯍꯥꯏꯗ. ꯃꯔꯣꯟ ꯅꯥꯏꯅ ꯆꯠꯂꯤ ꯀꯥꯏꯅ ꯍꯥꯏꯅꯩꯗ. ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ? ꯍꯩ, ꯀꯜꯂꯛꯄ ꯈꯔꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯃꯗꯣ. ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤ. ꯅꯤꯡꯊꯧꯅ ꯏꯔꯦꯝ ꯂꯦꯝꯅ ꯐꯝꯕꯥꯜ ꯐꯥꯎꯕ ꯃꯆꯥ ꯑꯅꯤꯗ ꯁꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯅꯝꯗꯅ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯀꯣꯅꯨꯡꯗ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯋꯥꯅꯤ. ꯑꯁꯤ ꯐꯥꯎꯕꯗ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯔꯥꯜ ꯀꯨꯞꯁꯤꯜꯂꯤꯕ ꯑꯁꯤꯗꯕꯨ ꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥꯅꯦ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ. ꯑꯩꯈꯣꯏꯗꯤ ꯅꯍꯥꯟ ꯃꯈꯩ ꯂꯩꯃꯔꯦꯝꯕꯤꯅ ꯇꯞꯅ ꯏꯪꯅ ꯋꯥ ꯉꯥꯡꯕꯗꯨꯗ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯔꯣꯜ ꯅꯥꯏꯕꯤ ꯑꯣꯏꯔꯝꯂꯦꯗꯅ. ꯍꯣꯏꯅꯦ, ꯑꯩꯈꯣꯏꯁꯨ ꯐꯅ ꯈꯜꯂꯨꯕꯅꯤꯅꯦ. ꯑꯗꯨꯒꯗꯤ ꯃꯍꯥꯛꯀꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯦꯗꯅ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯄꯥꯏꯕ ꯄꯨꯛꯅꯤꯡ ꯍꯥꯒꯅꯨ, ꯊꯦꯡꯂꯧꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯅ. ꯑꯁꯨꯝꯅ ꯍꯦꯛ ꯊꯨꯅ ꯊꯧꯔꯥꯡ ꯑꯃ ꯄꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯗꯤ ꯈꯪꯍꯟꯕꯤꯗꯦꯗꯣ. ꯑꯗ ꯑꯩꯗꯤ ꯐꯝ ꯊꯥꯈ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯖꯔꯤꯕꯅꯤꯗꯅ. ꯆꯥꯅ ꯊꯣꯏꯔꯕꯤ, ꯋꯥꯔꯨꯅꯨ. ꯅꯕꯨꯡꯉꯣ ꯑꯩꯅ ꯂꯩꯔꯤꯉꯩꯗꯕꯨ ꯆꯥꯅ ꯊꯣꯏꯔꯕꯤ ꯅꯪꯅ ꯀꯩꯒꯤ ꯇꯤꯂꯥꯡ ꯈꯣꯏꯔꯥꯡꯅ ꯄꯥꯏꯃ ꯅꯨꯡꯆꯤꯛꯅꯅ ꯂꯦꯟꯒꯗꯧꯔꯤꯒꯦ? ꯑꯇꯩ ꯂꯥꯏꯔꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯅ ꯍꯥꯏꯖꯕ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜꯗꯣ. ꯍꯥꯒꯅꯨ ꯀꯩꯗꯧꯒꯦ? ꯍꯥꯟꯅꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯂꯣꯏꯈꯤꯗ꯭ꯔꯤ. ꯃꯁꯤꯗ ꯂꯣꯏꯈꯤꯁꯅꯨ. ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯝꯊꯣꯟ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯊꯤꯟꯗꯣꯛꯂꯗꯕꯅꯤ. ꯑꯁ, ꯃꯊꯧ ꯃꯉꯝ ꯂꯣꯏꯕ ꯑꯃꯨꯛ ꯉꯥꯏꯈꯤꯗꯧꯔꯤꯕ? ꯃꯗꯨ ꯈꯛ ꯉꯥꯏꯕꯗꯤ ꯀꯩꯁꯨ ꯅꯪ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ. ꯏꯁ, ꯏꯅꯤꯡꯊꯧꯒꯤ ꯋꯥꯇꯥꯁꯤꯗꯤ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯉꯟꯅ ꯍꯦꯛꯇ ꯁꯤꯍꯟꯅꯤꯡꯕꯅꯤꯅꯦ. ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯅꯪꯅ ꯉꯥꯏꯉꯝꯗꯕ ꯑꯗꯨꯗ ꯍꯥꯏꯔꯤꯕꯅꯤ. ꯀꯅꯥꯅꯕꯨ ꯉꯥꯏꯉꯝꯂꯣꯏꯗꯒꯦ? ꯑꯗꯨꯁꯨ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ. ꯑꯁꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯃꯤ ꯁꯤꯟꯅꯗꯅ ꯇꯧꯔꯤꯁꯦ? ꯑꯗꯨꯅ ꯄꯥꯈꯠꯂꯤꯅꯤ. ꯀꯔꯤꯃꯠꯇ ꯄꯥꯈꯠꯂꯨꯅꯨꯗ. ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯄꯤꯅꯕ ꯂꯩꯄꯣꯠꯇꯦ. ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯤ ꯅꯍꯥꯅꯦ ꯍꯥꯏꯗꯅ ꯉꯛꯁꯦ ꯊꯦꯛꯀꯠꯂꯒ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯅꯤꯗꯅ. ꯑꯗꯨꯅꯤꯗꯅ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏꯗꯅ. ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯝꯒꯗꯕ? ꯏꯃꯥ, ꯅꯆꯥ ꯑꯄꯪꯕꯅ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ. ꯅꯆꯥꯅ ꯋꯥꯈꯜꯅ ꯂꯥꯛꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ
ꯀꯠꯆꯔꯤꯕ ꯁꯤꯂꯧꯁꯤꯟꯕꯤꯗꯨꯅ ꯏꯃꯥꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯩꯕꯥꯛꯇ ꯏꯪꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯀꯣ ꯏꯃꯥ. ꯑꯁꯨꯝꯅ ꯃꯤ ꯈꯪꯍꯟꯗꯅ ꯂꯣꯟꯅ 마기 타와이 미엘기 미땀 라우리바 피마 탐라가 마나 ngamjaba haikat laikat khara tamlam madu loiraga tarak ibama pidu phat tai thoklaga inaw to na karam leiramga ba masadbo naba paramnadi phanida asumna sondana mamai mamit khumjilaga lambida asum lakpada miyamna Mama ibi mamadi mapabung ningthau magi mama makhoi meyamgi maramda ngangbadu taraklam meyamna hainari badu tabada sana khomba matai amada thijillaga lon kari hainari bano haina taram ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯃꯥꯗꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤꯀꯣ ꯀꯩꯗꯧꯔꯒꯦꯅꯦ ꯃꯥ ꯂꯩ ꯃꯔꯦꯝꯕꯤ ꯂꯩꯈꯤꯗꯕꯗ ꯃꯉꯥꯏꯔꯦ ꯃꯊꯧ ꯃꯉꯝ ꯍꯦꯛ ꯂꯣꯏꯕꯒ ꯂꯩ ꯃꯔꯦꯝꯕꯤ ꯐꯝꯊꯣꯅꯗ ꯑꯄꯥꯟꯕꯤꯅ ꯍꯥꯗꯨꯗ ꯊꯤꯟꯗꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯑꯗꯨꯕꯨꯗꯤ ꯀꯨꯏꯅ ꯍꯥꯡꯂꯒ ꯂꯩꯕ ꯌꯥꯗꯕꯒꯤ ꯑꯣꯏꯔꯤꯅꯤꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯂꯩ ꯃꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧ ꯍꯥꯠꯇꯧꯒꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅꯒꯤ ꯂꯩ ꯃꯔꯦꯝꯕꯤꯒꯤ ꯃꯄꯥ ꯁꯒꯣꯜ ꯃꯀꯣꯛ ꯑꯗꯣ ꯃꯐꯝ ꯇꯥꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯐꯝꯊꯣꯟꯗꯨꯝ ꯀꯥꯍꯟꯗꯨꯅ ꯅꯛꯁꯤꯟꯅꯅ ꯂꯣꯏꯅꯔꯤꯕ ꯑꯁꯤꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯝꯅꯥꯏꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯃꯤꯆꯝ ꯑꯩꯈꯣꯏꯅꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯗꯕ ꯅꯠꯇꯦ mayamna ngangnariba adu taraga majaibung sana khomba do mapukningda asumna khalam hantak ima leimarembina laikidaba si yamna jingnani ngaini makoina hainariba sina chumlabadi mama sumanungda saklo namadi sanarama soide asengba chumba ma khangdoknaba ai mamagi manakta chattaba yade 세 이닝ꯊꯧꯅ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯛꯄꯅꯤ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕ ꯑꯁꯤꯗ ꯑꯗꯣ ꯄꯤꯔꯛꯂꯕꯅꯤꯅ ꯂꯧꯁꯤꯜꯂꯦꯀꯣ ꯂꯧꯁꯤꯜꯂꯣ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯑꯗꯣ ꯃꯆꯥ ꯏꯕꯨꯡ ꯑꯇꯣꯝꯕꯗꯨꯅ ꯀꯝꯗꯧꯕ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯔꯨꯅꯨꯗ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯂꯦ ꯏꯅꯤꯡꯊꯧꯗꯣ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯑꯗꯣ ꯑꯩꯅ ꯉꯛꯄ ꯑꯃ ꯂꯩꯔꯤꯌꯦ ꯂꯩ ꯃꯔꯦꯝꯕꯤꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯤ ꯍꯦꯛ ꯅꯆꯦꯅꯤ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯏꯅꯤꯡꯊꯧꯒ ꯑꯣꯏꯅ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯌꯦꯛꯅꯕꯅꯤ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯃꯁꯤꯗꯩꯗ ꯑꯩꯅ ꯐꯝꯅꯥꯏꯕ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯕ ꯑꯁꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯈꯖꯤꯛ ꯇꯧꯖꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛꯇ ꯌꯦꯡꯁꯤꯜꯂꯦ ꯑꯗꯨꯗ ꯅꯠꯇꯦ ꯄꯥꯕ ꯂꯩꯔꯤꯉꯩꯗꯒꯤ ꯍꯧꯅꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯅ ꯑꯩꯕꯨ ꯏꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯑꯣꯏꯍꯟꯗꯨꯅ ꯃꯥꯅ ꯍꯩꯁꯤꯡꯕꯤ ꯁꯥꯗꯨꯅ ꯑꯩꯕꯨ ꯃꯤꯐꯨ ꯃꯤꯆꯩ ꯀꯌꯥ ꯑꯃ ꯅꯪꯍꯜꯂꯛꯈꯤꯕꯅꯤ ngasai majaibung sana khomba do magi mamaga masak lotpa nupa aduga sariba wari do yena khadu dagi lumlaga loina taram mama nangi pukchil si unthokna pikreda thaina gi nungaina daba kharagi damakta hekta pokminnaba I mari oibana chibo hatnaba sin 이 까락다는 맛이 하루부 소이로 아두부 야데 이나옥도는 마마는 파질리바시 하나 깐다바 야데 아두가 강니 이마부 핫분나 코에부터 림나 타로 마마부 오이리부 소이 빠부 오이리부 소 아이나 아마떼 클레나 타로 아이 숨나 칼라가 라이바니 하로 하우지막 탕나발레 박트 짱자팜 라우드나 당나발 레바키 닝터기 머띵 라우다바 야데
맞아 이봉아. 나학나 레이박 어시드 정접함 lauge 하이바도. 학나부디 야니. 아두부 레이박 미얌 밤나이브 싱는 강락라바디 kaya nungaygadabadi maante. Adugi sumatakta. Nakoy laypak ilan mising na ay koy laypak asige. Ngamda layba kulsing da. Makoy na tatta na otpa na iba tauba se mayam na pinadrabani. Ay koy na panggal son ba sida. Upay layta kachikika kang libani. Tauba gibudi. Wapambase. Nangonda haipambudi tuktabani. 아이슈 강이 이닝통나 하닝리바도 어두부 토이는 와비루 누이닝통 아이네 레박 아시다 정접함 라우기 하이나 하이자라바니나 레박 아시기 파느바 마띵 소이드는 빵자가니 낭나 하이리바 시보. 이닝타오 이붕어 아이시 파라부수 파트라바소 마자 이붕어 아마 오이리바니 아든 아이기 레박 아두기 아로나 두뿜마디 아이네 강리바니 따오바다보 아이기 이빠 레박 미양기 칸드라바닝 타오다보 마이티바 비르가 레박 아니막 눅시 짜나나 레이바더니 아이는 빰리바시 아두막네. 아이네 스칼리바시. 파레. 나하키 신나띵 빵라게. 아두가 레박 아니시 하나수나 야우드나 눅시 짜나나 레이나보 후원나라시. 파레드디 이닝통나 이팜다 하이토이 싱토이바 라미 따라군다디 비비다바 야드레 파레. 마두기디 야가니 아이나 삐르게. asumna atopa thangnaba lebaki ningthaudugi matengna aron balami khara adu tawdana magi mamana phajillaga thamliba manaw adubu hana kalam madugi matung tumduna leiriba magi mamagi kagi thongjaodu hekta kaukhairami makholadada magi mamaso ikhang khangna mikap tholakpada mamak nupa ubada tawsinnaraklan 이막 줘봐. 낭보 낭기 마음에다 그리 하이는 기네. Mama, nata to kick toroglan. Ay mama gi puksil mayek siya kang majan. 마두 강라가 그다오네. 나나와다. 헤이 컸다. Nachin na dunaga ay gi inaog tuan bu pan masarad na. Mayam bay na mipat na nangin na kutagi kalla haibasi kang jaram loine. Asi haraga. 마기 마마나 와 하이바낭다 망악삼마두다 타오르바 탕아드나 캉찡찡 키람 아두가 아힝 아두막다다 후랄로나다 닝타오 꼬능다 짱락두나 닝타오기 팜시엔나리블 란미 뿜바 할람 아두가 닝아이드네 똠리바 마빠 아이붕어기 마낙다 짱락두나 이빠 아이붕어 콤렌냐 따비바도 하우갓 비로네 나짜누빠나 토글 떡자게 미 짱락박이 삼인다 막나 하골락빠닝 타오도 마짜누빠 오이름바다 와 하이바 파왕감드나 ngay 학두미나 레름바드다 뚱데 땀나 이빠기야 쩌바 이빠이 붕어닝 타오 hꯧzik tin nasana thogol tokjarage nachagi khusu thang si kamdaugi hain yengbirone ipagi choba ipan hariba semukta tako namatone inchindana 이닝타오 가리기 아동나까 슐레이따비누 피자 아잉온다 이라al 뿜바 탕진비리 에이디 이닝타오기 야탕따막 임자바니 Kaya adam na oy da bang iba na ay din nang nahay bagkagtataw ba na tra ipa ay bungo imaton nakoya ni magyan na rin yan na ba suka na rin nga sidin nakoya ni maki aroy ba oy na taban asi haraga mapay bungo ning tawa madi mamaton ani mag
ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒ ꯌꯥꯅꯔꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯍꯟꯅ ꯁꯨꯅꯥ ꯑꯃꯠꯇ ꯇꯧꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫